ꯑꯍꯥꯟꯕꯃꯛꯇꯗ Matamgi Manipuri Wari YouTube channelꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯃꯟꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯄꯥꯝꯍꯩꯕ ꯈꯕꯔꯒꯤ ꯄꯥꯎꯗꯨ ꯄꯥꯔꯒ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯅ ꯍꯪꯒꯠ ꯍꯟꯗꯥ ꯀꯥꯗꯨꯗ ꯆꯠꯇꯨꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ DSP ꯅꯤꯡꯊꯦꯝꯅ ꯐꯒꯠꯂꯗꯤ ꯀꯝꯗꯧꯕ? ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯁꯣꯏꯗꯅ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯀꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯖꯨꯂꯤꯕꯨ ꯄꯨꯗꯨꯅ ꯗꯦꯜꯂꯤꯗ ꯃꯇꯝ ꯈꯔ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯐꯔꯗ꯭ꯔꯥ? ꯑꯗꯨꯅ ꯐꯔꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯉꯩꯁꯤ ꯄꯨꯂꯤꯁꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣꯛꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ꯫ ꯁꯅꯥ, ꯑꯩ ꯍꯥꯟꯅꯁꯨ ꯈꯪꯉꯤ꯫ ꯅꯪ ꯁꯅꯥꯔꯩꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯖꯨꯂꯤ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯅꯥꯔꯩꯅꯤ꯫ ꯁꯅꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯤꯡꯊꯦꯝ, ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯗꯨꯃꯛ ꯇꯥꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯁꯅꯥꯔꯩ ꯅꯠꯇꯤꯌꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯅ ꯑꯁꯨꯛ ꯁꯤꯟꯊꯅꯤꯡꯂꯤꯁꯤꯅ? ꯊꯕꯥꯛꯁꯤꯁꯨ ꯐꯨꯡꯒꯠꯄꯒꯨꯝ ꯇꯧꯔꯤꯕ ꯋꯥꯈꯜꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯀꯔꯤꯝꯇ ꯈꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯄꯪꯊꯕꯤꯔꯅꯨ ꯍꯦ ꯏꯁꯣꯔ꯫ ꯃꯁꯤꯔ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ? ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯄꯤꯛꯂꯤꯕ ꯖꯨꯟꯅ ꯀꯝꯗꯧꯍꯧꯒꯅꯤ? ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯩꯅ ꯃꯗꯨ ꯑꯝꯇ ꯈꯟꯊꯔꯨꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯂꯃꯟ ꯈꯨꯝꯕꯒꯤ ꯀꯥꯟꯅꯕ ꯇꯣꯡꯖꯕ ꯍꯥꯏꯕꯁꯦ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯗ ꯑꯋꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯒꯤ ꯔꯣꯖꯤꯗꯤ ꯃꯃꯥ, ꯑꯩ, ꯏꯗꯣꯝꯆꯥ, ꯄꯥꯝꯍꯩꯕ ꯄꯨꯝꯅꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯖꯨꯟꯒꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯄꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤꯅꯤ꯫ ꯃꯄꯥꯕꯨꯁꯨ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯃꯃꯥꯆꯥꯒꯤ ꯖꯨꯟ, ꯅꯪꯅ ꯀꯅꯥꯒ ꯂꯩꯔꯤꯕ? ꯃꯃꯥꯆꯥ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯆꯥꯗꯤ ꯐꯠꯇꯕꯤ ꯑꯐꯥꯎꯕꯤ ꯅꯣꯡꯃꯩ ꯄꯥꯏꯕꯤꯅꯤ꯫ ꯏꯆꯥꯅ ꯃꯃꯥꯆꯥꯒꯤ ꯁꯛꯇꯝꯁꯦ ꯈꯪꯂꯛꯄꯗ ꯀꯌꯥꯗ ꯇꯨꯀꯠꯆꯒꯗꯕ! ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ? ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯖꯨꯂꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯩꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯁꯤꯔꯅꯦ? ꯑꯗꯣ ꯑꯩꯗꯤ ꯀꯅꯥꯗ ꯇꯧꯒꯅꯤ? ꯏꯅꯦꯗ ꯇꯧꯁꯤꯔꯥ? ꯏꯅꯦꯗꯨꯕꯨ ꯌꯨꯝꯗ ꯊꯣꯛꯂꯝꯃꯗ꯭ꯔꯥ? ꯃꯣꯟ ꯈꯜꯂꯤ꯫ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ, ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ꯫ ꯄꯥꯝꯍꯩꯕ ꯖꯨꯂꯤꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ, ꯏꯇꯩꯃ, ꯖꯨꯂꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯣ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯨꯁꯤ꯫ ꯑꯉꯥꯡꯗꯣ ꯌꯥꯝ ꯋꯥꯔꯧꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕꯁꯨ ꯑꯣꯏꯔꯛꯀꯅꯤ꯫ DSP ꯅꯤꯡꯊꯦꯝꯅ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯛꯄꯒ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯃꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯥꯗ ꯂꯩꯈꯤꯕꯅ ꯐꯒꯅꯤ꯫ ꯖꯨꯂꯤ ꯈꯪꯅꯤꯡꯅ, ꯅꯤꯡꯊꯦꯝ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ? ꯈꯔꯗꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏ꯫ ꯉꯔꯥꯡ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯒꯨꯂꯤ ꯑꯃꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯃ ꯂꯦꯡꯖꯨꯝꯗ ꯄꯥꯟꯕꯗꯨꯗꯤ ꯂꯧꯊꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯏ꯫ ꯍꯌꯦꯡ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯇꯤꯀꯦꯠ ꯀꯛꯂꯒꯦꯀꯣ꯫ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯑꯐꯕ ꯄꯨꯔꯛꯂꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕ ꯊꯣꯛꯈ꯭ꯔꯦ꯫ ꯖꯨꯂꯤ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯈꯕꯔꯗꯣ ꯄꯥꯏ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯩ ꯆꯠꯈꯤꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯖꯨꯟꯕꯨꯗꯤ ꯎꯅꯔꯝꯒꯦ꯫ ꯑꯩꯕꯨ ꯄꯨꯂꯤꯁꯅ ꯐꯥꯅꯤꯡꯕ ꯐꯥꯈ꯭ꯔꯁꯅꯨ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ꯫ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯖꯨꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯖꯥꯠꯂꯥ? ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯗ꯭ꯔꯥ? ꯆꯠꯂꯨꯔꯒꯦꯗ, ꯑꯃꯨꯛꯇꯪ ꯖꯨꯟꯕꯨꯗꯤ ꯎꯅꯔꯝꯒꯦ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯨꯅ ꯀꯥꯎꯟꯇꯔꯗ DSP ꯅꯤꯡꯊꯦꯝꯒꯤ ꯔꯨꯝ ꯅꯝꯕꯔ ꯍꯪꯉꯤ꯫ ꯁ꯭ꯄꯦꯁꯤꯌꯦꯜ ꯋꯥꯔꯗꯇ ꯂꯩ ꯍꯥꯏꯔꯤ꯫ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯗꯦꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ, ꯃꯔꯥꯜ ꯂꯩꯔꯨꯔꯕꯅꯤꯅ꯫ ꯑꯩ ꯆꯪꯉꯔꯣꯏꯒꯦꯗ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯒꯦ ꯇꯧꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯗꯨꯅ, ꯃꯦꯗꯥꯝ꯫ ꯁꯅꯥꯔꯩ ꯏꯄꯥ ꯄꯥꯈꯠꯅ, ꯃꯦꯗꯥꯝ ꯍꯦꯛꯇ ꯆꯪꯁꯤꯟꯕꯤꯌꯨ, ꯗꯣꯛꯇꯔ ꯔꯟꯖꯟꯁꯨ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯅꯤ꯫ ꯁꯅꯥꯔꯩ ꯍꯟꯈꯤꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯒꯦ ꯇꯧꯏ꯫ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯤ ꯉꯝꯗ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯛꯏ꯫ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯖꯨꯟ ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ? ꯏꯁꯥꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯉꯤ꯫ ꯔꯟꯖꯟꯅ, ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯎꯔꯗꯤ ꯑꯉꯥꯡꯗꯣ ꯄꯥꯈꯠꯂꯅꯤ ꯈꯟꯗꯅ ꯄꯨꯔꯛꯇꯕꯅꯤ꯫ ꯀꯞꯄꯗ ꯊꯦꯝꯐꯝ ꯂꯥꯛꯐꯝꯒ ꯈꯪꯗꯦꯗ꯫ ꯗꯥꯊꯣꯏꯗꯣ ꯂꯧꯔꯒ ꯁꯥꯟꯅꯍꯜꯂꯤꯅꯤ, ꯎꯄꯥꯏ ꯂꯩꯇꯗꯅ꯫ ꯃꯃꯥꯆꯥ ꯀꯧꯕꯤꯌꯣ, ꯄꯄꯥ ꯃꯅꯥꯛ ꯆꯠꯀꯦ ꯍꯥꯏꯃꯟꯗꯅ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ꯫ ꯏꯃꯥꯁꯨ ꯋꯥꯕꯗ ꯂꯣꯏꯔꯦ ꯖꯨꯟꯒꯤ ꯅꯤꯡꯉꯥꯏꯗ꯫ ꯁꯅꯥꯔꯩꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ? ꯄꯥꯎꯁꯦ ꯇꯥꯗꯖꯥꯠꯂꯣ? ꯀꯗꯥꯏ ꯆꯠꯈꯤꯒꯦꯁꯨ ꯀꯅꯥꯝꯇ ꯈꯪꯗꯦ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯝꯂꯤꯅꯤ ꯍꯪꯒꯦꯅ꯫ ꯊꯣꯡꯖꯤꯟꯗꯒꯤ ꯖꯨꯂꯤ ꯈꯣꯡꯐꯝ ꯑꯃꯅꯤ ꯍꯟꯗꯣꯛꯏ꯫ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯃꯤꯍꯨꯜꯗꯣ ꯗꯪꯗꯪ ꯆꯣꯡꯂꯤ꯫ ꯅꯤꯡꯊꯦꯝꯅ, ꯏꯆꯥ ꯖꯨꯟꯗꯣ ꯎꯅꯤꯡꯉꯤ꯫ ꯑꯩꯕꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯎꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯌꯦꯡꯖꯍꯧꯒꯦ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯅꯥꯔꯩꯁꯨ ꯈꯥꯝꯕ ꯌꯥꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯔꯟꯖꯟꯅ, ꯅꯤꯡꯊꯦꯝ, ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯂꯤꯗꯨꯕꯣ? ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯨꯄꯥ ꯃꯥꯟꯅꯕ ꯇꯧꯅꯨ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯍꯧꯔꯅꯤꯀꯣ ꯏꯆꯥꯗꯣ꯫ ꯚꯥꯏ, ꯅꯪ ꯑꯩꯒꯤ ꯖꯨꯟꯕꯨ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯁꯅꯥꯔꯩ ꯃꯆꯤꯜꯗ ꯃꯈꯣꯜ ꯊꯣꯛꯂꯛꯇꯅꯕ ꯀꯟꯅ ꯃꯦꯠꯁꯤꯜꯂꯒ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯀꯞꯄꯒ ꯊꯤꯡꯂꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇꯕꯤꯅꯣ? ꯑꯩꯅ ꯇꯧꯔꯨꯔꯤꯁꯦ ꯀꯔꯤꯅꯣ? ꯚꯥꯏ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯗꯣ ꯁꯅꯥꯔꯩꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝꯁꯤꯗ? ꯅꯤꯡꯊꯦꯝ ꯇꯞꯅ, ꯁꯅꯥꯔꯩꯗꯣ ꯆꯠꯈ꯭ꯔꯦ ꯚꯥꯏ꯫ ꯊꯣꯡꯖꯜ ꯃꯅꯨꯡꯗꯒꯤ ꯁꯅꯥꯔꯩ ꯀꯞꯇꯨꯅ ꯃꯇꯣꯝꯇ, ꯗꯗꯥ, ꯑꯩ ꯆꯠꯇꯤꯌꯦ꯫ ꯔꯟꯖꯟ ꯆꯤꯡꯅꯅ, ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ? ꯚꯥꯏ, ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯣ꯫ ꯑꯩ ꯌꯥꯝ ꯆꯤꯡꯉꯦ꯫ ꯊꯧꯗꯣꯛꯁꯦ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ, ꯁꯅꯥꯗꯣ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯃꯁꯥ ꯉꯝꯗꯦꯅ ꯅꯍꯥꯟꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯉꯛꯄꯅ ꯃꯁꯥꯗꯣ ꯂꯣꯏꯈ꯭ꯔꯦ꯫ ꯗꯗꯥ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯃꯥ ꯄꯥꯎꯁꯦ ꯇꯥꯗꯖꯥꯠꯂꯣ? ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯣ, ꯑꯩ ꯍꯥꯏꯈꯤꯒꯦ꯫ ꯃꯥ ꯂꯥꯛꯂꯗꯤ ꯖꯨꯟꯁꯨ ꯈꯔ ꯀꯞꯄ ꯐꯒꯅꯤ꯫ ꯅꯤꯡꯊꯦꯝꯅ, ꯍꯥꯏꯒꯨꯝꯁꯦ꯫ ꯁꯅꯥꯗꯣ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯕꯅꯤ꯫ ꯃꯥ ꯄꯥꯎꯁꯦ ꯇꯥꯔꯒ ꯍꯦꯟꯅ ꯄꯥꯈꯠꯀꯅꯤ꯫ ꯑꯩ ꯃꯉꯣꯟꯗ ꯑꯋꯥꯕ ꯑꯝꯇ ꯄꯤꯅꯤꯡꯗꯦ꯫ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯅꯕꯇ ꯍꯣꯠꯅꯅꯤꯡꯉꯤ꯫ ꯊꯋꯥꯏꯁꯦ ꯊꯥꯔꯕꯁꯨ ꯑꯩ ꯉꯝꯒꯅꯤ꯫ ꯚꯥꯏ, ꯑꯩ ꯁꯅꯥꯔꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯁꯅꯥꯔꯩ ꯀꯨꯏꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯞꯇꯨꯅ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗꯇꯨꯗꯤ ꯉꯛꯅ ꯌꯦꯡꯍꯧꯏ꯫ ꯅꯤꯡꯊꯦꯝ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯇꯥꯕꯗ SPꯗꯣ ꯂꯥꯛꯂꯤ꯫ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯅꯕ, ꯊꯧꯗꯣꯛꯇꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯅꯕ꯫ SPꯅ, DSP, ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯁ꯭ꯄꯣꯠꯇ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯝꯇ ꯐꯪꯗꯦ꯫ DSPꯅ ꯃꯐꯝꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯈꯤꯕꯅꯣ? ꯀꯅꯥꯅ ꯀꯝꯗꯧꯅ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯤꯕꯅꯣ? ꯅꯤꯡꯊꯦꯝ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ, ꯁꯥꯔ, ꯗꯣꯛꯇꯔ ꯆꯪꯂꯛꯇꯨꯅ,
Sir, yaragadi patient se wa ngahan bidana ba phagani. Anabagi fiwam se khara serious oibana. Masa se khitang ka khalakpaga wari sabi. Nung nini di rest tabun kisi. Nurse changlak injection ama kapsili. SP duna. Okay, adudi ay nung nini leraga amung lakcharagi. SP security head to the phajana sinarami. Family natana kanam to changan bayade. Doctor nurse phawwa kada changba mi pumnamak khar senaganabani na khona. Security head to na. Hoi sir. Police ki team do chatkibaga ningthemna. Thank you doctor. Ranjan ngakna nimthem de yengai. Bye. Pumnamak sakarino. Bye. Ine do kedongai lakani haige. Ranjan sauna. Aina hanglise hana khumu. Kedorge. Ai wangang bawabuda kona wari sage tawbani. Ningthem ki phone lai. Banu kablaga. Ningthem ini hayang angan bada bidaga thunglarani. Karino isor ha tawbirisibo. Ine pakat bigano ai khara phare. Ibi masanare di lebra pahelo. Ine madi leitiye. Julie pine thumat kibana gari gi mamangda kana chatli haibabu udre. Somda pamaiba sauna. Victor nang na hariba pawse achumbra. Adudi ai plan pumnamak kaiba tarba. Hospital da madi kaidu chatli noba. Victor na sir adudi khangde ningthem gi room number hanglami hai. Pamaiba na police na karimata haida jala. Magi se masa kanjanaba ningthem da haijaba chatli jalo. Boss, Julie police ta jangja khradi akoi di kamdogani farak yam tarani. Victor, hajik nang hida khara lawrga law. Mathai yam sai. Madu paraga mathangi plan yachi. Pamaiba kedungda mai thibiyar. First plan fail, second plan fail, third plan si soidan success oihangani. Julie kamna imungda changli. Magi ka changkhige tawbada pamaibagi ka room dagi Victor yu ngauraga ngangbagi khonjal tari. Boss, achumbra haise. Pamaibana achumbani. Kanagi wari no moina sanarisibo. Thoina maduda pukning changludre. Magi ka room da khongthang amani thangjinbaga. Pamaibana aina Julie bu lokjaramadi lam sampati pumnamaksigi mapu aina oiramgadabani. Aduga thokliba thawdoksingse amata thoklamoi. Pabung rame aigi tamo pumnamak amta kainaramla. Aisu pumnamaksigi mapu oiramgani. Phatraba karbase taramloi Victor. Julie thanglamba khongthangdo chapleptuna pamaibagi hairiba wahaisingduna ngakpana khamthengkre. Karino pamaibana nganglisibo. Tasingla mangla taibangloibo. Pamaibagi karom da changsinduna tumina makoina sanariba warido tari. Victor na boss kamdona boss na makoini bulan bikriba. Victor ai picnic aidagi hauna migi makhada hingba punsi yam pamde. Aina yumsida leiraga makoigi makhada hingbado pamkide. Isagi oiba tungana ningtamba punsi ama hingnabagi damak ai sel tanba pamki. Maduna aina babungi more chathok chasin tawbagi khudong chaba lawraga for karbar tawba hokki. Aiga Delhi da leringai da khangna khiba Punjabi macha amada aina more dagi puthorakpa potsing se thakibani. Yam kome babungi pot lokthok lokshin tawbagi gari singda laina pubagi khudong chaba phangki. Aina tawriba thabakse babung tamo kanamtana khangde. Pabungi gari sing police na su kaya check tawde. Adubu DSP ningthemna palendagi posting tarakpadagi di drug karbar tawba singbu kana phagatpa horki. Nongma angang ama porka konana phabaduda aigi khutni haibase ningthem khangki. Aigi khungthang khuding yingsilakhi. Aduna aina haisingna tawbana magi khutadi ai takhide. Amana ningthemga aiga Delhi da aigi happy life da ningthemna yam disturb toktuna laki. Imanabagi birthday party mafamda
ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯕ ꯇꯥꯟꯖꯥꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈꯤ. ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯒꯗꯕꯗꯒꯤ ꯃꯥꯅ ꯃꯨꯟꯈꯤ. ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯕꯗꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯛꯈꯤ. ꯑꯩꯅ ꯂꯃꯟ ꯈꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯕꯨꯁꯨ ꯂꯥꯟꯕꯤꯈ꯭ꯔꯦꯗꯅ. ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯃꯔꯨ ꯄꯨꯛꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯄꯥꯝꯍꯩꯕꯒꯤ ꯄꯥꯟꯗꯝꯅꯤ. ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯍꯜꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒꯤ ꯄꯥꯔꯠꯅꯔꯅ ꯄꯣꯠ ꯈꯔ ꯌꯥꯝꯅ ꯄꯤꯁꯜꯂꯛꯅꯕ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯂꯧꯁꯤꯜꯂꯒ ꯄꯣꯠꯁꯤꯡꯗꯣ ꯃꯣꯔꯦꯗꯒꯤ ꯑꯩꯅ ꯄꯨꯔꯛꯄꯗꯤ DSP ꯅꯤꯡꯊꯦꯝꯅ ꯈꯪꯈꯤꯅꯤ. ꯑꯇꯩ ꯆꯦꯛ ꯄꯣꯁꯀꯤꯗꯤ ꯑꯩꯒꯤ ꯂꯥꯏꯟ ꯀ꯭ꯂꯤꯌꯔ. DSP ꯅꯤꯡꯊꯦꯝ ꯅꯠꯇꯅ ꯃꯗꯨꯅ ꯄꯥꯕꯨꯡ ꯔꯥꯃꯤꯒꯤ ꯒꯥꯔꯤꯗ ꯑꯩꯅ ꯄꯣꯠꯇꯣ ꯃꯁꯥ ꯈꯪꯍꯟꯗꯕꯤꯗ ꯍꯥꯞꯈꯤꯕꯅꯤ. ꯖꯨꯂꯤ ꯄꯥꯝꯍꯩꯕꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ. ꯄꯥꯕꯨꯡ, ꯅꯪꯕꯨ ꯐꯠꯇ꯭ꯔꯕ ꯄꯥꯝꯍꯩꯕꯒꯤ ꯈꯨꯖꯦꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯃꯤ. ꯑꯩꯅ ꯑꯁꯨꯛ ꯅꯛꯅ ꯂꯩꯕ ꯃꯥꯅꯅꯤ ꯈꯪꯂꯨꯗ꯭ꯔꯦ. ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯑꯄꯪꯕ ꯁꯤꯔꯝꯂꯕ. ꯄꯥꯝꯍꯩꯕ, ꯅꯪꯃꯛꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯖꯔꯨꯔꯒ ꯇꯧꯔꯝꯃꯤꯁꯤ ꯀꯔꯤꯅꯣ? ꯖꯨꯂꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯊꯛꯊꯛꯅꯤ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ. ꯄꯥꯝꯍꯩꯕ, ꯅꯪꯃꯛꯅ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛ. ꯚꯤꯛꯇꯔꯅ, ꯕꯣꯁ, ꯑꯗꯨꯗꯤ ꯇꯥ ꯁꯅꯥꯇꯣꯝꯕꯒꯤꯗꯨꯗꯤ? ꯄꯥꯝꯍꯩꯕꯅ, ꯇꯥꯃꯣꯔꯣ, ꯑꯩ ꯇꯥꯃꯣꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ. ꯄꯥꯝꯍꯩꯕꯁꯨ ꯀꯞꯂꯦ. ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯗ ꯃꯗꯨꯕꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ. ꯄꯥꯕꯨꯡ ꯔꯥꯃꯦꯗꯒꯤ ꯐꯥꯈꯤꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯄꯩꯁꯥ ꯄꯨꯝꯕ ꯑꯩꯅ ꯃꯥꯡꯖꯔꯦ. ꯃꯗꯨꯅ ꯑꯗꯨꯛ ꯑꯌꯥꯝꯕ ꯁꯦꯟꯐꯝꯗꯣ ꯐꯨꯒꯠꯅꯕ ꯍꯣꯠꯅꯕꯗ ꯗꯨꯀꯥꯟꯗꯒꯤ ꯍꯣꯇꯦꯜꯗꯒꯤ ꯂꯥꯛꯄ ꯁꯦꯜ ꯄꯨꯝꯕ ꯁꯤꯡꯒꯠꯅꯕꯗ ꯇꯥꯈꯤ. ꯃꯗꯨꯒꯤ ꯍꯤꯁꯥꯞꯇꯨꯗꯤ ꯑꯩꯒꯤ ꯑꯄꯪꯕ ꯇꯥꯃꯣꯅ ꯈꯪꯖꯗꯦ. ꯖꯨꯂꯤꯅ ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ. ꯇꯟꯖꯥꯗꯨꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯔ ꯚꯤꯛꯇꯔꯗ ꯂꯤꯔꯦ. ꯅꯨꯄꯥ ꯑꯃꯅ, ꯄꯥꯝꯍꯩꯕ, ꯑꯩ ꯐꯔꯒꯗꯤ ꯐꯕ ꯃꯤꯅꯤ, ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯝ ꯐꯠꯂꯣꯏ. ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯦ. ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯣ ꯅꯪꯅ ꯑꯃꯐꯥꯎ ꯄꯤꯈꯠꯂꯛꯇꯦ. ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ. ꯄꯥꯝꯍꯩꯕꯅ, ꯑꯪꯀꯜ, ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ. ꯑꯩꯒꯤꯁꯨ ꯗꯥꯎ ꯌꯥꯈꯤꯗꯕꯒꯤꯅꯤ. ꯁꯣꯏꯗꯅ ꯑꯩ ꯐꯨꯒꯠꯂꯛꯀꯦ. ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ. ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯪꯀꯜ. ꯐꯣꯟ ꯊꯝꯈꯤꯕꯒ ꯄꯥꯝꯍꯩꯕꯅ, ꯚꯥꯏ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯄꯪꯕꯗꯒꯤꯅꯤ. ꯖꯨꯂꯤꯁꯦ ꯑꯩꯅ ꯂꯧꯖꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯑꯣꯏꯔꯝꯗꯨꯅ ꯃꯊꯥ ꯁꯥꯕ ꯀꯔꯕꯥꯔꯁꯦ ꯇꯧꯔꯝꯂꯣꯏꯗꯕꯅꯤ. ꯑꯩꯅ ꯃꯥꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯛꯄꯅꯤ. ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯇꯥꯃꯣꯗ ꯂꯩꯁꯤꯜꯂꯝꯕꯅꯤ. ꯅꯨꯄꯥꯗꯨꯅ, ꯚꯥꯏ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ. ꯅꯌꯥꯝꯕ ꯑꯄꯪꯕꯁꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ. ꯖꯨꯂꯤꯕꯨ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯧ. ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ. ꯃꯁꯛ ꯍꯥꯏꯔ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯔꯤ. ꯇꯟꯖꯥꯗꯨꯗ ꯒꯤꯂꯥꯁ ꯀꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯇꯥꯃꯣ. ꯁꯅꯥꯇꯣꯝꯕ ꯋꯥ ꯑꯝꯇ ꯉꯥꯡꯂꯝꯗꯅ ꯄ꯭ꯔꯕꯞ ꯆꯠꯈꯤ. ꯄꯥꯝꯍꯩꯕꯅ, ꯚꯥꯏ, ꯀꯝꯗꯧꯅꯤ? ꯊꯧꯗꯣꯛꯇꯨ ꯚꯤꯛꯇꯔꯗ ꯂꯤꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯚꯤꯛꯇꯔꯅ, ꯇꯥ ꯁꯅꯥꯇꯣꯝꯕꯅ ꯇꯥꯔꯝꯂꯤꯔꯣ ꯋꯥꯔꯤꯗꯣ? ꯇꯥꯃꯣꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯈ꯭ꯔꯕꯅꯤꯅ ꯖꯨꯂꯤꯗ ꯄꯥꯎꯁꯦ ꯁꯣꯏꯗꯅ ꯇꯝꯈ꯭ꯔꯒꯅꯤ. ꯃꯁꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯈꯤ. ꯖꯨꯂꯤꯅ ꯈꯪꯈ꯭ꯔꯗꯤ ꯑꯩꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯖꯨꯂꯤꯗ ꯄꯥꯎ ꯇꯝꯕ ꯅꯪꯍꯟꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯕꯨ ꯃꯣꯔꯦꯗ ꯊꯥꯈꯤ. ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯈꯤ. ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯔꯕ ꯇꯥꯃꯣꯕꯨ ꯂꯣꯏꯁꯤꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯚꯤꯛꯇꯔ. ꯃꯥꯗꯤ DSP ꯅꯤꯡꯊꯦꯝꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ. ꯑꯩꯒꯤ ꯏꯈꯨꯠꯁꯤꯅꯅꯤ. ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ. ꯑꯩꯅ ꯃꯇꯥꯡꯗꯨꯗ ꯏꯇꯩꯃꯒꯤ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯕ ꯌꯥꯅꯕ ꯅꯤꯡꯊꯦꯝꯕꯨꯁꯨ ꯆꯤꯡꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ. ꯚꯤꯛꯇꯔ ꯉꯛꯅ, ꯕꯣꯁ, ꯀꯝꯗꯧꯅ? ꯇꯟꯖꯥꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯄꯥꯝꯍꯩꯕꯅ ꯂꯤꯔꯤ. ꯄꯥꯝꯍꯩꯕ, ꯈꯨꯗꯦꯡ ꯊꯥꯕꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯒꯥꯔꯤꯗꯣ ꯈꯥꯝꯃꯨ. ꯗ꯭ꯔꯥꯏꯚꯔꯗꯨꯅ, ꯁꯥꯔ, ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯁꯤꯗ ꯇꯧ. ꯃꯐꯝꯗꯨ ꯌꯧꯕꯒ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ. ꯅꯪꯅ ꯇꯧꯒꯗꯕꯗꯣ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ. ꯄꯥꯝꯍꯩꯕ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ
ड्राइवरदुसु अदुम गाड़ी दो थौरे हाइना खिबा मफम दे योबगा पामैबगी कोलाई पुलिस लेबा मफम दुदगी गाड़ी दो ममाइ लेरो अदुगा चिंग लंबी रोम द थौ मफम दुदा आई ngairomge नंगिदी तामोना हंगलसु पुलिस डीएसपी निंथेमना तानरकले दा हायो आइगी गाड़ी की मनागी रोक्ट्र फाउदा थौजिलो आई ngaiduna लेरे ड्राइवर दुना हेलो सर होय फनी सर ड्राइवर दुना गाड़ी दो ममाइ लेदुना चिंगलोम द थौरे सना तोंबना कलोम दनो थौरिसे सर अखोई पुलिस ना तानरी डीएसपी निंथेमना ने तानरइसे तुंगदा पुलिस गाड़ी अमसु थौरी खरा थौजिनबगा पामैबगी गाड़ी लेरमी गाड़ी दो खामगा सनातोबा कुमथदुना इनावबा नंगदि सिदा केदौरिबा पामैबना तामोबु ngairमलिबनी अैगी अरोनबा पुंगनमक खंगिबा तामोबु अैना पाबुंगी मनाक्ता थाबिरनी मसी नतना ननावगी उपाय लेत्रे सनातोंबा साउना इनावबा नंगदि सानी मीनुंगसी खंगदबा सा नंगबु नहीना सिंग तमहंदुना मी ओइनबा योक्लक्लगा हुजिक मी ओम ओइरे अदुगा करिसु लेतबा लन खरगिदमक्ता नतैमदसु अरांग मित्यें मसी नतना ननावगी उपाय लेत्रे तामो तंजादुदा नोंमैमा पुथोरक्तुना सनातोंबगी लाइबक्तुनमी सनातोंबा पाखना इनावबा करिनु नंगना तौरिसे पोकेटगी खिंगलक्लिबा जुलीगी कॉलदो रिसीव तौरगा खुलै थुना पामैबा सनातोंबगी मखा तारक्ट्रिङैदा नोंमैदुना कापखि वारी लेरक्पा लोइबदा विक्टरना बोस अदुगा डीएसपी निंथेमना मफम मदुदा मतम करमना पामैबना नोंमै मखोल ताखिबदुदा पुलिस की टीम योक्सलखि अैना ड्राइवर दुबुसु मफम मदुदा तुम लानबिरमलगा खुदक्ता मफम दो थातोक्तुना चेलखि अस बोस की कोक्सिसु याहे होइबा जुली पामैबगी वारी दो तारुबदा मंग चप मानखरे लेप लेतना मपी सिंथरे दासना पामैबा साउरपना अदुबो असुक वाना होनरिबा पुंबसे डीएसपी निंथेमना अरेंबा ताहनगदौरे अैना अैगी खुदना हाटपगी तंजा फंगलबा निंथेमबु हरौदबसे अैगी असोइबनी मा हिंगिबसिना अैंगोंदा निंथेमना सोइदना ईगी लमन खुमलकनी अै खंग मदुना अै हुजिक जुलीबु पुरगा मणिपुर थादोक्लगे लेबले मसिना अैगी अरोइबा फिरेमनी दिल्लीदा पुरगा जुलीबु बोसकी ओइबा यागद्रो जुली याम सिंगबा नुपिनी बोस मपुरोइबा मचागीदमक्ता नट्रो माना डीएसपी हाटके तौखिद्रो जुलीना फना हई सिंगनबसु अैगोंददी हेंजनबा ngamloi मादी अैगी लांगदा थुकिबा खुइरेना अमुक हना नानथोकपा ngamalaroi अैगी ओइदबा मयामदा पंगथदुना नट्रो माना डीएसपी हाटके तौरिदो अैना माबु इमोशनल ब्लैकमेल तौदना सोइदना अैगी ओइगनी मदुदा याद्रेदना उपाय अमा नत्रगा अमा सिजनदुना नमदुना ओरबसु मागी ओइगनी मागिनी हाइबदा खनासु लेत्रे मा नुपिनी खरिबु तौबा ngamदोरिगे माना हुजिकथि डीएसपी निंथेमगी मनाक्ता चलबसु माबु करिसु ओइना निंथेमना ngakpiraroi माना डीएसपी दा तौखिबा मयामदुना माबु सोइदन इंथोरकनी जुलीगिनी हाइबदा अै नथना खना लेरिये